Rims Hospital the BSc Nursing Dove Marishuba semester Tambi Mahiroi Nupi Macha ama Thauri Yandu Siram Lehaidi. Laikhidrabi Nupi Machado Meghalaya Gate Tura District West Garo Hills Tagi Abel Satyana CH Marag Chahi Kungamathoi Apokpa Dikin Nongbak Sangmane. Impact News of Fangba Pau the Haidi Banupi Macha si Ngasi Ayuki roll call Tauba Matamda Yauram Dabadagi Mahiroi Shingaduna Koiti Tinaki. Tungda ayuki pung nipan makai taramdaida Rims Hospital da PG tauduna laiba mahiroi singna nupi macha mathauri yanduna laire haina pau pirakpadagi mahiroi singna changsinduna yenglubada abel oiramkhibani hairi khudakta Rims Authority na police ta pau pibadagi mafam aduda Lamphel Police Station gi kangbu amasong Manipur Forensic Science gi kangbu ama laktuna yengshinki Loinana Laikhidrabi Abel gi hakchang adu postmortem taunaba Rims ki mokta thamkhre Hauzik fawbagi oina Abel na kari maram gi thauri yanduna siram libano haiba khangba ngamdri Police na thaudok asagi matangda case amasu laukhatuna thizinba hokre